ꯑꯣꯖꯥ ꯑꯃꯗꯩ ꯇꯝꯕ ꯂꯣꯏꯔ ꯂꯥꯛꯑꯒ ꯑꯣꯖꯥ ꯑꯃꯗ ꯑꯃꯨꯛ ꯇꯝꯃꯤꯅꯤ ꯁꯤꯅ ꯃꯊꯪ ꯆꯍꯤꯗ 시주 마탕 ꯆꯍꯤꯗ 라인 मचा ꯑꯃꯁꯨ ꯊꯥꯟꯕꯤꯗꯦ ꯑꯃꯝꯕꯁꯤꯗ ꯂꯣꯏꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯊꯦꯠꯅꯕ ꯃꯆꯟ ꯏꯕꯥꯅꯤꯒꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯃꯤ ꯑꯃ ꯑꯣꯛꯄ ꯆꯠꯄꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯑꯗꯣ ꯍꯥꯏꯗꯤ ꯑꯣꯛꯄ ꯆꯠꯇꯣꯏꯁꯦ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯏꯌꯥꯔꯄꯣꯔꯠꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯃꯨꯛꯐꯥꯎ ꯆꯠꯆꯗ꯭ꯔꯦꯕꯀꯣ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯏꯌꯥꯔꯄꯣꯔꯠꯁꯦ ꯑꯗꯣ ꯃꯤ ꯍꯥꯏꯕꯗꯤ ꯇꯥꯇꯣꯅꯦꯕ ꯇꯥꯇꯣꯁꯦ ꯉꯁꯤ ꯊꯨꯡꯉꯗꯣꯏꯅꯦ ꯑꯗꯣ ꯃꯥꯁꯦ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯔꯛꯇꯣꯏꯕ 12:30ꯗ ꯇꯥꯗꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯅ ꯑꯃꯨꯛꯐꯥꯎ ꯆꯠꯆꯗ꯭ꯔꯤꯕꯅꯤꯅ ꯃꯥ ꯑꯣꯛꯄꯁꯨ ꯑꯣꯏꯅ ꯃꯥꯅꯁꯨ ꯍꯔꯥꯎꯖꯗꯣꯏꯅꯤꯅꯀꯣ ꯑꯩꯅꯒ ꯑꯣꯛꯄ ꯂꯥꯛꯄ ꯀꯥꯏꯁꯦ ꯃꯃꯣꯟꯗꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯏꯁꯨ ꯑꯩꯁꯦ ꯃꯥꯁꯦ ꯑꯣꯛꯄ ꯆꯠꯂꯦ ꯑꯗꯨꯒ ꯂꯝꯕꯤꯁꯤꯁꯨ ꯂꯥꯟꯊꯣꯛꯇꯅ ꯑꯁ ꯃꯦꯞꯇ ꯌꯦꯡꯉꯒ ꯆꯠꯂꯦ ꯏꯅꯥꯎꯄꯥꯒ ꯑꯩꯒ ꯑꯗꯨꯒ ꯌꯧꯔꯝꯗꯥꯏꯁꯤꯗꯀꯣ ꯃꯥꯒ ꯑꯩꯒꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇ ꯐꯪꯅꯗ꯭ꯔꯦ ꯃꯥꯁꯦ ꯍꯥꯡꯒꯠꯂꯛꯑꯦꯕ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯪꯅꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯍꯥꯞꯄꯦ ꯁꯨꯔꯁꯁꯦ ꯀꯃꯥꯏꯅ ꯊꯧꯔꯤ ꯌꯦꯡꯉꯣ ꯃꯈꯣꯡ ꯊꯥꯡꯒꯠꯂꯒ ꯊꯝꯐꯝ ꯂꯩꯇꯗꯅ ꯑꯗꯣ ꯃꯃꯥꯡꯗ ꯃꯥ ꯆꯠꯂꯦ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃꯈꯛꯁꯨ ꯃꯥꯎꯄ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯃꯥꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒ ꯁꯨꯔꯁꯀ ꯆꯠꯃꯤꯟꯅꯔꯦ ꯃꯣꯏꯒꯤ ꯃꯊꯨꯟ ꯏꯟꯅꯔꯒ ꯁꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯆꯠꯂꯒ ꯑꯌꯨꯛꯇꯩꯗꯤ ꯀꯔꯤꯝ ꯆꯥꯔꯛꯇꯦꯅ ꯅꯪꯅꯕ ꯍꯥꯏꯅ ꯂꯥꯛꯄꯗ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ ꯍꯥꯏꯅ ꯄꯨꯂꯥꯎ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯦ ꯄꯨꯂꯥꯎ ꯆꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯪꯍꯧꯔꯦ ꯃꯥꯅ ꯃꯥꯏ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗꯒꯤ ꯃꯥꯒꯤ ꯇ꯭ꯔꯣꯂꯤꯗꯣ ꯂꯧꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯆꯟꯗꯣ ꯃꯥꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯍꯌꯦꯡꯁꯦ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯂꯤꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯃꯥꯅ ꯈꯨꯗꯛꯇ ꯆꯦ ꯕꯤꯅꯤꯇꯥ ꯇꯨꯕꯤꯗꯕ ꯍꯥꯏꯗꯤ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯨ ꯑꯩ ꯑꯗꯨꯝ ꯇꯨꯒꯦ ꯈꯔ ꯀꯛꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯀꯛꯄꯤꯒꯦ ꯍꯥꯏꯅꯀꯣ ꯑꯩꯁꯦ ꯁꯣꯏꯗ ꯊꯣꯏꯕꯤ ꯍꯣꯏꯗꯁꯨ ꯆꯠꯇꯉꯥꯏꯒꯤ ꯑꯩ ꯃꯥꯁꯦ ꯃꯥꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯇꯨꯅ ꯂꯣꯏꯊꯣꯛꯅꯕ ꯍꯥꯏꯅ ꯐꯝꯃꯒ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯦꯕꯀꯣ ꯑꯣꯖꯥ ꯑꯃꯗꯩ ꯇꯝꯕ ꯂꯣꯏꯔ ꯂꯥꯛꯑꯒ ꯑꯣꯖꯥ ꯑꯃꯗ ꯑꯃꯨꯛ ꯇꯝꯃꯤꯅꯤ ꯌꯥꯝꯅ ꯆꯣꯞꯅꯤꯡꯉꯥꯏ ꯋꯥꯔꯤꯅꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯄꯥꯛ ꯑꯃꯅ ꯃꯥꯟꯅꯗꯦꯕ ꯃꯩꯇꯩꯒꯤ ꯑꯣꯖꯥꯒ ꯃꯌꯥꯡꯒꯤ ꯑꯣꯖꯥꯒ ꯑꯇꯣꯞꯄ ꯑꯣꯖꯥꯒ ꯅꯦꯄꯥꯂꯤꯅꯤꯌꯦ ꯃꯦꯗꯥꯝꯗꯣ ꯍꯣꯏꯅꯦ ꯅꯦꯄꯥꯂꯤꯒꯤ ꯈꯨꯇꯥꯛꯀ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯃꯥꯟꯅꯗꯕꯗꯣ ꯔꯥꯁꯤ ꯂꯩꯕꯅꯦ ꯑꯩ ꯏꯅꯥꯎꯄꯤꯁꯦ ꯃꯁꯝ ꯐꯣꯏ ꯇꯧꯅ ꯑꯩ ꯍꯟꯗꯛꯅ ꯌꯦꯡꯉꯣꯏ ꯕꯤꯗꯨꯖꯥ ꯑꯃꯁꯨ ꯁꯤꯗ ꯐꯝꯃꯝꯃꯦ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯕ꯭ꯂꯥꯎꯁ ꯇꯨꯕ ꯂꯣꯏꯔꯦ ꯑꯩ ꯎꯗꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯥꯒꯤꯅꯤꯗꯣ ꯃꯤꯉꯣꯟꯗ ꯂꯤꯠꯍꯜꯂꯤꯅꯤ ꯁꯥꯏꯖꯇꯣ ꯆꯞ ꯃꯥꯟꯅꯕꯅꯤꯅꯅꯦ ꯆꯥꯔꯦ ꯁꯤꯡꯖꯨꯒꯤ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯄꯨꯔꯛꯈ꯭ꯔꯦ ꯋꯥꯎ ꯑꯩꯅ ꯀꯧꯕ ꯈꯨꯗꯤꯡ ꯀꯨꯝꯃꯝꯃꯤꯅꯦ ꯆꯥꯊꯣꯏꯕ ꯑꯩꯅ ꯌꯥꯝ ꯐꯔꯛꯀꯅꯗꯤ ꯐꯅꯕ ꯍꯣꯠꯅꯕꯅꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯔꯒ ꯇꯨꯅꯨ ꯆꯥꯊꯣꯏꯕ ꯃꯥꯏ ꯅꯨꯡꯁꯤꯕꯗꯤ ꯀꯥꯎꯔꯣꯏ ꯑꯩꯅ ꯑꯃꯐꯥꯎ ꯀꯥꯎꯔꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯌꯥ ꯄꯤꯕ ꯀꯥꯎꯔꯣꯏ ꯇꯨꯅꯨ ꯅꯪ ꯀꯨꯟꯅꯕ ꯊꯥꯏꯔꯣ ꯑꯩꯁꯦ ꯑꯩꯁꯤꯗ ꯀꯟꯅ ꯐꯤ ꯀꯛꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯅꯈꯨꯅꯦ ꯅꯪ ꯀꯨꯟꯅꯕ ꯊꯥꯔꯤꯔꯣ ꯍꯥꯃꯨꯛ ꯂꯣꯏ ꯇꯩꯁꯜꯂꯒ ꯅꯪꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯑꯩ ꯄꯨꯔꯥ ꯃꯥꯒꯤ ꯀꯨꯟꯅꯕ ꯊꯥꯕꯗꯣ ꯉꯥꯏꯈꯔꯦꯅꯦ ꯑꯃꯅ ꯁꯣꯝꯗ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗꯀꯣ ꯃꯌꯥꯝ
Hi ma'am ai hojik thoibiyo da mucha ke tabi bako sandang asi dina amadi chatpa phangdre do khoi tunu su nga siti leigidre ma'am sathina thamoi nuaite no kai dawni hadi ai magi layeng bajaba layenge ado khangde ma chada badagi su tawbani ba hadi khangde kai problem no haibase sungomde do ai di ai su jumda ama bau sangde dana hadi amada muchat ma se jingchen bangamdre sange matam da di jingjele hidak thana khotana mai ma khondu jam pharabani do khangde dubo ai ma na wonda nushirambado hadi loinaramba mayadu de kokpa ngamaroi do kai haini do ai hojik thobi da chake tawini changa iga duga mayam jemina ji chatre amu nuaite do ai di chatningrabani wakhal je nuaite ba chatre amu nuaite duna ai sanda se chalaga nunghang na sum halakpa yabra yenga do ai hojik chalugi ge ba ko mayam dum yengmina se 이 비디오 세도 막 하다나 남자렇게 매운다. 시나 마탕 자히다. 시주 마탕 자히다. 웬만인기 시나 오늘 마탕 자히다 로자 카디 가만히 있더니 농마이. 농마이가 마탕 자히가 그이네. 아시나 하이행 자히도라. 아이나 자히다라기 마뚱다. Go. Làm cái này ăn về cái thùng ăn gì cái dao để cây này là 야 타닥이 되다 이 chứ mà dao để Happy bride to be 아유네. Happy birthday cho hai gia đình. nó bay đi 오늘 내가 이렇게 쓰는 거 쓰지 anh là cái này birthday rồi xin lỗi 다시 애기 버데 ngasi Supritaga ithage birthday ni ko. 소피다가 이거 이거 너무 Supritaga sanuga gi. Leuri ba dusu ne khutna pai ho ko leuri ba. 리다는 플레이를 보면 이제 음이 건 리다는 플레이를 막 이거네 막 비디오 하나 기에 둘러 포다 짜리고 Câu câu này kẹt dài và kẹt ra. nó căng người giải tính người Có thật rồi. làm gì 난 이제 수능 미사를 비디오가 되지 Ama ngầu ghê nè. 이런이 너무 나타디 짜는 거니까 cao thì phải càng mua là đừng quay đi nó đi ra rồi tôi càng mua đi Ai chú tali. Hawaii thong dia ngầu ba. Yam wana cha thong nge sida Hawaii le re. Aduga sida ina iron jare jongchaka alu ba tawraga. Cooker he ya adana sida chena mela kamjari myam. chiên miền là cái cái miền là Che sopa che hori me ma de ko ida na kam nu ya cái di ba. làm để cái ai không mua củ gì đó không Thang ji ba de ba chang hon ra. Thongam dagi la ga thapak suri mi se. 부자리 어디가 아우도 부자리 아이도 나 인천 왜 부자리 Mayu nyen be pujari. 아이도 모바일 cái này Su thabak ma khalam. Khwai de kan ba thabak ni nang. Mobile me. ngoài bạn qua tao bắt Sa khotong je yang se bu. Line ma cham su than bi de amam ba si da loi nai. 누가 신기한 거 뭐라 Wa. 신기 사도 로이 메이 하고 저 수비지 유황 원ner에 Saure le chabi am saure amam ba da chak thong an bai. Haji singa li se flashlight nang an jabani. Amo bo yang. Sing thu de. Sing ju le ja de du bu ma do khan vai alia ma pa ya kan thu de i mo. Bulai am kal li. Rất là tâm muốn nó băng đi. Cũng mà bàn tải. Mà bàn lại bỏ đi sang qua lên. Sao hẹn gì đi? Cái nó hay rồi. mayam akhoi jam wana chai sing je loi sanjare siga mayam pija thoe duga pendel khanba hadi mandoli saba su moi loi dri bako kana khali moi chu si cha blo ra ga cha ni da moi cha dingai da moi wali ya do de khoi cha tho horo chaina khoi cha ge na tawre bako chakhum da ai cha cha rabo
ꯀꯥꯏꯗꯅꯣ ꯃꯥꯏ ꯆꯥꯛ ꯀꯧꯔꯤꯗꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯖꯨꯔꯦꯝꯕꯝꯁꯤꯁꯨ ꯖꯨꯔꯦꯝꯕꯝꯅꯤꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣগ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯄꯕꯞ ꯆꯥꯔꯒ ꯌꯨꯝ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯊꯦꯠꯅꯕ ꯃꯆꯟ ꯏꯕꯥꯅꯤꯒꯤ ꯍꯧꯖꯤꯛꯇꯤ ꯇꯂꯥꯕꯤꯗꯩꯅꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯤꯟꯕꯒ ꯐꯪꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯟꯅ ꯀꯦꯗꯣꯔꯤ ꯑꯃ ꯅꯦꯜ ꯄꯣꯂꯤꯁ ꯂꯧꯊꯣꯛꯏ ꯌꯦꯡꯉꯨꯗꯣ ꯑꯩꯁꯨ ꯅꯦꯜ ꯄꯣꯂꯤꯁ ꯁꯥꯗ꯭ꯔꯤ ꯃꯈꯣꯡꯒꯤ ꯑꯗꯩꯗꯤ ꯄꯤꯁꯨꯝꯁꯨ ꯐꯣꯏꯗꯦ ꯃꯥꯗꯤ ꯄꯤꯁꯨꯝꯒ ꯐꯣꯏꯔꯦ ꯃꯤꯒꯤ ꯊꯕꯛ ꯌꯥꯎꯔꯨꯔꯒ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯒ ꯑꯩꯈꯣꯏ ꯀꯦꯗꯣꯔꯤ ꯃꯤ ꯌꯦꯡꯉꯨ ꯍꯌꯦꯡꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯅ ꯋꯥꯏ ꯉꯁꯥꯏ ꯕ꯭ꯂꯥꯎꯁ ꯑꯃ ꯂꯤꯠꯂꯒ ꯌꯦꯡꯗꯣꯏ ꯑꯩꯃ ꯍꯨꯛꯀꯗꯣ ꯑꯝꯇ ꯆꯥꯔꯝꯕꯗꯨꯗ ꯄꯥꯟꯗ꯭ꯔꯦ ꯍꯨꯛꯇꯨꯗꯤ ꯍꯣꯏ ꯄꯥꯟꯗꯤ ꯄꯥꯜꯂꯦ ꯑꯗꯣ ꯂꯤꯠꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯗꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯛꯑꯒꯦ ꯕꯥꯏ ꯕꯥꯏ